Moirangthem Anand asi Myanmar da leiba lalhoulupsinggi luchingbasingga ngamkhei ngamkhei loutunaraga houjik Manipur da leiriba kanglupki irang asigi khudong chaba louraga India government ki mayokta laan hounaba thourang toubagi case amaga maree leinana National Investigation Agency NIA na phabani Mahakki mathakta New Delhi da NIA na motu case ama September 18 da register toukhibani haina NIA na ngasi thadorokpa cherol amana phongdorakli cherol asina hai NIA na Tizin badagi kangle madudi loutunaba asigi makha tarakpa oina Myanmar da leiriba lona thinkraba lalhoulupsinggi luchingbasingga asina overground workers sing kadar sing amadi sogatpa mioi sing loshinduna security force sing da amadi khudthoknariba kanglupki mathakta attack tongnaba pangal sagale masigi damakta hariba luchingbasing asina government ki mafam sing dagi khutsu khulai sing nomai maru sing amadi bomb sing lona yadaba maongda huranduna khomgadi hari farba accused asi New Delhi da purakchuna ngasi jurisdictional court ta puthoklaba matungda numit mangani ki police custody da remand lokre haina cherol asina khangalakli ningsingba yabadi Moirangthem Anand ngarang Mahakki loinana famin nakiba khungapa volunteer marina NIA ki special court na bel da thadokhraba matungda NIA na amuk khanna faduna Delhi da akhanaba plan amada pukhibani